ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ, ꯊꯃꯣꯏ ꯀꯥꯏꯈꯤꯕ, ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯀꯌꯥ ꯇꯠꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ, ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯁꯤ: ꯅꯨꯄꯤ ꯊꯤꯔꯦ, ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯦ, ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯥꯗꯤ ꯌꯥꯎꯗꯦ꯫ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯨꯄꯥꯁꯤꯡ ꯅꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯐꯥꯒꯤꯔꯥ? ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤ ꯅꯆꯦ ꯅꯆꯟꯗ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯁꯣꯝ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯒꯅꯤ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯂꯩꯁꯤꯜꯂꯛꯏꯕ ꯅꯨꯄꯤ ꯅꯈꯣꯏꯁꯨ ꯑꯉꯛꯄꯅꯤ꯫ ꯅꯈꯣꯏꯅ ꯈꯪꯅ ꯈꯪꯅ ꯊꯥꯡꯖꯤꯜꯂꯛꯏꯕ ꯈꯣꯡꯊꯥꯡꯗꯨꯅ ꯄꯨꯟꯁꯤꯗꯣ ꯅꯣꯔꯣꯛ ꯀꯩꯀꯣꯝꯗ ꯏꯁꯥꯅ ꯏꯁꯥ ꯆꯤꯡꯊꯖꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯀꯥꯟꯅꯕ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯃꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯔꯒꯁꯨ ꯄꯨꯟꯅ ꯆꯨꯝꯊꯣꯛꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯦ꯫ ꯃꯇꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯗꯤ ꯍꯥꯞꯆꯔꯣꯏꯒꯦ, ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯂꯦꯝꯕꯤ꯫ ꯑꯩꯁꯦ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯄꯥꯞ ꯀꯌꯥꯝ ꯌꯥꯝꯅ ꯇꯧꯔꯛꯄꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯃꯥꯗꯤ ꯉꯟꯅ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ 2ꯅꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯨ ꯄꯤꯛꯂꯤ, ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯗꯒꯤ ꯕꯕꯥꯗ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯛꯂꯤ, ꯃꯃꯥ ꯁꯛꯅ ꯌꯣꯛꯄꯤꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯤꯁꯤꯅ ꯍꯥꯏꯕꯗꯒꯤ ꯕꯕꯥꯁꯨ ꯃꯗꯨ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯇꯣꯟꯁꯦ ꯊꯤꯈꯤꯕꯅꯤ꯫ ꯏꯃꯥꯇꯣꯟꯒꯤꯅ ꯃꯆꯥꯅꯨꯄꯥ 2ꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯈꯪꯂꯝꯒꯅꯤ, ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄ ꯃꯆꯥꯅ ꯀꯌꯥꯝ ꯁꯤꯡꯉꯨꯅꯤ, ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ꯫ ꯍꯣꯏ, ꯃꯔꯛꯇ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯕꯨ ꯃꯁꯦ ꯁꯨꯝ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯗꯣ ꯏꯆꯤꯟ ꯏꯅꯥꯎ 2ꯒꯤ ꯂꯥꯏꯕꯛꯇꯗꯤ ꯃꯗꯣ ꯇꯝꯂꯝꯗ꯭ꯔꯦ꯫ ꯏꯃꯥꯇꯣꯟ ꯂꯥꯛꯑꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥꯅ ꯍꯦꯟꯅ ꯏꯁꯥꯗ ꯑꯀꯤꯕ, ꯄꯥꯈꯠꯄ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯕꯕꯥꯁꯨ ꯏꯃꯥꯇꯣꯟ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯏꯃꯥꯇꯣꯟꯒꯤ ꯃꯑꯣꯡꯁꯦ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ, ꯑꯩꯒꯤꯗꯤ ꯏꯈꯨꯔꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥꯅ ꯏꯅꯥꯎꯅꯨꯄꯤꯁꯤ ꯄꯤꯛꯂꯤ, ꯃꯣꯏꯗ ꯑꯣꯏꯅ ꯊꯝꯃꯒꯦ, ꯏꯆꯥ ꯁꯛꯅ ꯌꯣꯛꯑꯒꯦ ꯍꯥꯏꯕꯗꯒꯤ ꯏꯃꯥꯇꯣꯟꯅꯁꯨ ꯄꯤꯊꯣꯛꯈ꯭ꯔꯣ, ꯑꯩꯁꯨ ꯑꯉꯥꯡ ꯆꯦꯟꯕꯅꯤꯅ ꯁꯦꯟꯅꯕ ꯋꯥꯏ ꯍꯥꯏꯕꯗꯒꯤ ꯕꯕꯥꯁꯨ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯤꯉꯣꯟꯗ ꯌꯣꯛꯑꯣ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯏ, ꯏꯗꯣꯝꯆꯥ ꯀꯀꯥꯅ ꯏꯅꯥꯎꯅꯨꯄꯤꯕꯨ ꯌꯣꯛꯈꯤꯕꯗꯣ ꯐꯩ, ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯊꯃꯣꯏꯗꯣ, ꯃꯗꯨꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ꯫ ꯑꯩ ꯃꯇꯝꯗꯣ ꯌꯥꯝꯅ ꯀꯞꯈꯤ꯫ ꯏꯅꯥꯎꯅꯨꯄꯤꯒ ꯁꯦꯠꯅꯔꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯏꯍꯧꯔꯕ ꯏꯃꯥꯗ ꯑꯩꯅ ꯁꯥꯎꯈꯤ꯫ ꯏꯃꯥ, ꯅꯪꯅ ꯉꯟꯅ ꯀꯩꯒꯤ ꯁꯤꯔꯤꯅꯣ? ꯅꯪ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯏꯃꯥꯕꯨ ꯀꯧꯗꯨꯅ ꯇꯣꯏꯅ ꯀꯞꯈꯤ꯫ ꯏꯅꯥꯎꯅꯨꯄꯤꯁꯨ ꯏꯈꯨꯔꯥ ꯍꯣꯏꯗ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯆꯠꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯏꯃꯥꯇꯣꯟꯅ ꯉꯥꯡꯕꯗꯒꯤ ꯑꯩꯁꯦ ꯕꯕꯥꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯐꯨꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯆꯠꯅꯤꯡꯂꯕꯁꯨ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯣꯛꯅ ꯇꯧꯅꯔꯤꯕ ꯃꯑꯣꯡꯁꯦ ꯈꯪꯕꯗꯒꯤ ꯏꯕꯣꯛꯅ ꯑꯩꯒꯤ ꯍꯥꯒꯟ ꯆꯪꯂꯒ ꯁꯨꯝ ꯉꯥꯡꯉꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯇꯣꯟꯁꯨ ꯑꯩꯉꯣꯟꯗ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯣ ꯃꯗꯨꯃꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯌꯥꯝꯅ ꯋꯥꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯑꯩ ꯆꯥꯎꯔꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯩ꯫ ꯅꯨꯄꯥꯁꯦ ꯏꯃꯥꯇꯣꯟꯅ ꯌꯥꯗꯦ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯁꯤꯅ ꯅꯨꯄꯤ ꯊꯤꯔꯕ ꯃꯆꯥ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃ ꯆꯠꯈꯤꯕ ꯅꯨꯄꯥꯁꯦ ꯃꯁꯤꯗ ꯑꯩ ꯂꯩꯌꯨ ꯁꯤꯅꯤ꯫ ꯅꯨꯄꯥꯁꯦ ꯑꯍꯟꯅꯤ, ꯕꯕꯥꯒꯁꯨ ꯑꯗꯨꯝ ꯄꯨꯜꯂꯤ, ꯕꯕꯥꯅꯕꯨꯗꯤ ꯈꯔ ꯍꯜꯂꯝꯅꯤ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯁꯦ ꯌꯥꯝꯅ ꯊꯦꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯏꯅꯥꯛ ꯀꯩꯔꯛ ꯈꯨꯜꯂꯤ, ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ, ꯅꯪꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ, ꯅꯪꯅ ꯑꯉꯥꯡꯗꯣ ꯅꯆꯥ ꯁꯛꯅ ꯌꯣꯛꯎ, ꯏꯃꯥꯁꯨ ꯅꯪ ꯕꯕꯥꯗ ꯂꯩꯔꯛꯏꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯇꯥꯡꯅꯤ꯫ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯑꯍꯥꯟꯕꯅꯤ, ꯄꯨꯟꯁꯤꯒꯤ
ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯦ ꯍꯥꯏꯅ ꯑꯩ ꯁꯛꯂꯨꯅ ꯈꯟꯈꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯏꯃꯥꯇꯣꯟꯅ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯂꯕ ꯅꯨꯄꯥꯁꯤꯗ ꯑꯩꯁꯦ ꯊꯥꯖꯈꯤꯗꯧꯔꯦꯅ ꯇꯥꯕꯗꯒꯤ ꯃꯥꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯦ꯫ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯗꯨꯝ ꯂꯥꯛꯑꯦ꯫ ꯑꯩ ꯃꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯁꯣꯝꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯅꯨꯄꯥꯁꯤꯗ ꯄꯤꯅꯕ ꯕꯕꯥꯗ ꯀꯟꯅ ꯇꯛꯄꯗꯒꯤ ꯕꯕꯥꯁꯨ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯤ ꯑꯩ ꯀꯥꯟꯅꯔꯣꯏ ꯈꯜꯂꯒ ꯑꯩ ꯅꯨꯄꯥꯗꯨꯗꯁꯨ ꯂꯩꯕ ꯉꯝꯃꯣꯏ꯫ ꯀꯩꯒꯨꯝꯕ ꯑꯩꯕꯨ ꯅꯨꯄꯥꯗꯨꯗ ꯅꯝꯗꯅ ꯄꯤꯕ ꯊꯣꯛꯑꯗꯤ ꯑꯩ ꯁꯤꯅꯦ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯗꯨꯗ ꯀꯞꯄꯒ ꯇꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯊꯥꯅꯔꯒ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯄꯨꯔꯥ ꯂꯥꯟꯅꯤ꯫ ꯏꯃꯨꯡ ꯑꯅꯤꯁꯦ ꯏꯔꯥꯡ ꯌꯥꯝꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯊꯨꯡꯅꯈꯤꯕꯅꯤ꯫ ꯕꯕꯥ ꯏꯃꯥꯇꯣꯟꯅ ꯁꯥꯎꯗꯨꯅ ꯑꯩꯕꯨ ꯑꯗꯨꯝ ꯏꯟꯊꯣꯔꯛꯑꯦ꯫ ꯑꯩꯅ ꯂꯣꯠꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯃꯣꯏꯅ ꯑꯩꯁꯦ ꯈꯥꯏꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯕ ꯖꯥꯠꯅꯤ꯫ ꯑꯩ ꯊꯥ ꯑꯅꯤꯃꯨꯛ ꯂꯣꯠꯂꯦ꯫ ꯏꯃꯥꯇꯣꯟ ꯕꯕꯥꯅ ꯁꯥꯎꯕꯗꯒꯤ ꯑꯩꯁꯦ ꯐꯅ ꯀꯨꯏꯅ ꯂꯧꯈꯠꯇꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯂꯧꯈꯠꯂꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯌꯥꯝꯃꯤ꯫ ꯑꯩꯅ ꯂꯥꯛꯄꯗ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯄꯤꯛꯂꯤ꯫ ꯑꯍꯟꯁꯤꯡꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯕꯣꯛꯁꯦ ꯈꯔꯁꯨ ꯐꯠꯇꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯃꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯏꯃꯥꯇꯣꯟ ꯕꯕꯥꯅ ꯉꯥꯡꯕꯗꯨꯗ ꯃꯣꯏꯅ ꯀꯔꯤ ꯍꯦꯟꯗꯅ ꯍꯥꯏꯕ ꯋꯥꯁꯤ ꯑꯗꯨꯝ ꯉꯥꯡꯉꯒ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛꯀꯤ ꯇꯥꯏꯅꯐꯝ ꯑꯣꯏ꯫ ꯑꯍꯟꯈꯩ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯔꯛꯄ ꯃꯇꯝꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯖ꯭ꯋꯥꯗ ꯑꯗꯨꯝ ꯂꯥꯏꯆꯨꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏ, ꯑꯗꯨꯕꯨ ꯃꯥꯅ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯗꯦ꯫ ꯑꯩꯅ ꯍꯦꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯃꯁꯤꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯋꯥ ꯀꯟꯅ ꯍꯦꯛ ꯉꯥꯡꯕ ꯃꯇꯝꯗ ꯏꯕꯣꯛꯅ ꯅꯨꯄꯤꯅ ꯃꯆꯤꯟ ꯀꯜꯂꯤ, ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯛꯄꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯇꯦꯅ ꯍꯥꯏ꯫ ꯑꯗꯨꯅ ꯃꯣꯏꯅ ꯀꯟꯈꯠꯄꯅꯤꯅ ꯑꯩ ꯋꯥ ꯑꯃꯠꯇ ꯀꯟꯅ ꯉꯥꯡꯕ ꯉꯝꯂꯛꯇꯦ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯔꯛꯄ ꯂꯧꯁꯤꯡ ꯂꯩꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯅ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯈꯔꯁꯨ ꯀꯦ꯫ ꯊꯕꯛ ꯑꯃꯠꯇ ꯐꯖꯅ ꯁꯨꯕ ꯉꯝꯗꯦ꯫ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯃꯇꯝ ꯂꯦꯟꯕꯗꯣ ꯋꯥꯕꯒꯤ ꯖ꯭ꯋꯥ ꯁꯥꯟꯅꯕꯗꯣ ꯑꯌꯥꯝꯕꯅ ꯆꯠꯂꯤꯅꯤ꯫ ꯑꯩ ꯑꯍꯤꯡ ꯀꯌా ꯀꯞꯈꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯏꯄꯥꯝꯗ ꯍꯟꯒꯗꯕꯁꯨ ꯀꯔꯝꯅ? ꯑꯩ ꯃꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅꯐꯥꯎ ꯀꯌꯥꯔꯛ ꯈꯟꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯁꯦ ꯊꯥ ꯂꯦꯞꯄꯦ꯫ ꯑꯋꯥꯕ ꯀꯌꯥ ꯀꯥꯎꯕꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯊꯥ ꯂꯦꯞꯅ ꯂꯦꯞꯅ ꯂꯧ ꯈꯥꯎꯕ ꯆꯠꯂꯦ꯫ ꯑꯩꯈꯣꯏꯒꯤꯅꯦ꯫ ꯏꯕꯣꯛꯅ ꯃꯗꯨꯅ ꯏꯁꯥ ꯌꯥꯡꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯌꯥꯝꯕ ꯇꯧꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ 3 ꯁꯨꯔꯦ, ꯅꯨꯄꯤ ꯉꯥꯛꯇꯅꯦ꯫ ꯏꯕꯣꯛꯅ ꯏꯁꯨꯁꯦ ꯅꯪꯅ ꯃꯥꯡꯍꯜꯂꯦ, ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯄꯥꯝꯃꯤꯅ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯛꯑꯦ꯫ ꯃꯇꯝꯁꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯏꯕꯣꯛꯇ ꯆꯤꯟ ꯈꯨꯝꯃꯦ꯫ ꯑꯗꯨꯒꯤꯁꯨ ꯏꯕꯣꯛꯅ ꯃꯥꯒꯤ ꯃꯊꯛꯇ ꯆꯤꯟꯊꯛꯇ ꯈꯨꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯗꯦ꯫ ꯑꯩꯅ ꯑꯉꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯏꯕꯣꯛꯀꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ꯫ ꯈꯪꯗꯦ, ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯂꯤꯔꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯏꯪꯈꯣꯜ ꯀꯣꯏꯕ, ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝꯒꯤ ꯑꯍꯟꯁꯤꯡꯒꯤ ꯁꯦꯕꯥ ꯉꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯥꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯤꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯁꯨ ꯃꯧꯅꯤ꯫ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯆꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯈꯥꯏꯅꯔꯒ ꯃꯄꯥꯝꯗ ꯍꯜꯂꯛꯑꯒ ꯂꯩꯕ ꯖꯥꯠꯅꯤ꯫ ꯑꯩꯗꯤ ꯃꯥ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕꯁꯦ ꯈꯪꯗꯦ꯫ ꯅꯨꯄꯤꯁꯤ ꯄꯣꯠꯐꯝ ꯐꯝꯕ ꯖꯥꯠꯅꯤ꯫ ꯃꯥꯁꯤ ꯊꯕꯛ ꯆꯠꯈ꯭ꯔꯁꯨ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯦ꯫ ꯌꯣꯡꯆꯥꯛꯀ ꯌꯥꯝꯅ ꯇꯥꯡꯕ ꯃꯇꯝ ꯆꯔꯣꯡ ꯆꯔꯣꯡ ꯄꯨꯔꯒ ꯂꯥꯛꯀꯅꯤ꯫ ꯌꯥꯝꯃꯟꯗꯅ ꯂꯩꯀꯥꯏꯗꯐꯥꯎ ꯄꯣꯠꯁꯤꯡꯗꯨ ꯌꯦꯟꯊꯣꯛꯑꯦ꯫ ꯑꯩꯅ ꯌꯥꯝꯃꯜꯂꯤ, ꯅꯪꯕꯨ ꯂꯩꯁꯜꯂꯛꯑꯅꯨ ꯍꯥꯏꯔꯁꯨ ꯌꯥꯗ ꯇꯧꯔꯤꯅꯦ꯫ ꯑꯍꯟꯅ ꯐꯝꯕꯗꯨꯗ ꯂꯩꯔꯛꯑꯕꯅꯤ, ꯍꯣꯡꯅ ꯄꯤꯔꯛꯏꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯝꯅꯕ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯨꯝꯃꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯥꯖꯩ꯫ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕꯁꯤ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯈꯔꯗꯤ ꯈꯪꯕ ꯖꯥꯠꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯗꯦ꯫ ꯃꯣꯏꯁꯦ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯈꯟꯕ ꯀꯥꯡꯕꯨꯅꯤ꯫ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯌꯥꯎꯗꯕꯁꯤꯗ ꯃꯤꯈꯩꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯟꯖꯔꯛꯀꯅꯤ,
ꯃꯆꯥꯅꯨꯄꯥ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯅꯣꯛꯑꯒ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯌꯨꯝꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯕ ꯃꯉꯣꯟꯗ ꯃꯤꯅ ꯁꯤ ꯐꯩ ꯁꯤ ꯀꯠꯂꯣ ꯍꯥꯏꯕꯁꯤꯡ ꯑꯩꯅ ꯀꯠꯂꯒ ꯈꯨꯔꯨꯝꯖꯩ ꯃꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯈꯪꯍꯧꯗꯅ ꯊꯥ ꯂꯦꯞꯄꯦ ꯍꯟꯗꯛꯇꯤ ꯌꯦꯡꯉꯨꯕ ꯑꯃꯥꯏꯕꯁꯤꯡꯅ ꯅꯨꯄꯥ ꯑꯣꯏꯅꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏ ꯃꯗꯨ ꯇꯥꯕꯗ ꯏꯕꯣꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯁꯨ ꯅꯨꯄꯥ ꯐꯪꯗꯧꯔꯦ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯕꯨꯁꯨ ꯊꯕꯛ ꯑꯝꯇ ꯁꯨꯍꯟꯗ꯭ꯔꯦ 이복나 이찬누피싱다 로이나 tahonkhre moina asumna haraubase uraga aidi pakpada pakatle kaigumba puknungda leiriba angangse nupi oina polabadi kamai tawni masi khaluba matamda isase humhanga kai tufam sapam khangde adubu madi haraubagi mahuta yumda toina hanjilakdre yumdagi thokraga mamana bohoida saksanari thengakani hayeng halagena hekta hai handakti aina ngangbodo nangde ibung adum ngange mayam aigi inepokse yamna tapse pura sadaron amane ibokna inemna ngangde na sei masidagi ibongna so ngambodagi mase amukya chathoktre aina wajabase taibang mapu mahakna ubiraba male numisi amabisi ngantana lae aidi isase wabda lore awaba mara aduda thamoi asidaso he isor aigi awabase amta ubiyo amta kopiyo ko nasana lan kibi yarbaso apangbi nasane nasuni khana aibu ngakpiyo tikta kaidana mitmai panghanbiyo polaka dariba isase nupadadi ohanbiyo nasabu nungsibiyo haiduna sembiriba taibang mapu mangwanda aina kaptuna haisaki aigi awabase isona ubiraba male isa nupa ma phangki as namito ai changna sarga kare haina aina khanjaki harabagi ngamkhai lekhide aina awaba kya khangkibodo nusiraba isagi saktamsi uba mikupta awaba khudima loina kawki ai isa nupi singbu mirajaba nate samasa sina yengliba khaliba wakhanse aingonda khalaroi ko haina khaluba matam ibon aibu luna tawrani aigi nupase haraujarani masi khalubadani aina hena harauribase ma aigi manata sange phajana pothau ai angangi pose leruge haraga isan pasigi labakta nusina chupiramlaga thoki aisu sase tasena ware ngak pothagena ai pothana bo hotnai dugadi mase numidang yorpau jumda hanjilaktre ibongna isau lange karaide sakrino hojba halakte haina ado ai khanjiludre isasigi nungsiba maitongsi ai yenglaga momonokse matamasida ibo ima ichanupising lona chiron tawnaduna wari sanai ai ahanbadadi kaidorabano khalaga khanjiludre adubo moina sanariba warido ai khara tapna tai dadagi warini aigi wakhandana mase jwa sanarubagi phari bazala sine masidagi aina isanupi atombise aigi manakta amta law haiduna kosile ma aigi manakta sensile aina kedorogena hangma matamda isanupi sina inama ta zawbodo nupi masele hai isanupi na wado ngahangba loidringai ibona isanupi duda ngange adugo fusu phui angana chatlo haiduna ai tawnariba mongse karino haina khali mise chaplum khalaga iboktu yenge aigi matawduda iboksu pakhalaba male tapna aigi marakta phamdaraga ibokna engonda asumna hai isusidi kaim khalono mana lamphang hek tawba yabra ibok chaloge nupi duso hojimas alankini hojik nangse I nauribani wakhan nungaitaba khanba yaba matam nate isatani sokadoribase haini ibokna engonda haraki ai iboki wado tharba matamda mikuptuda aigi harauramba nungairamba punamasingdo loina mangki
ꯃꯥꯅ ꯏꯕꯣꯛꯇ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯏꯅ ꯍꯥꯏ, ꯑꯩꯁꯦ ꯑꯉꯥꯡ ꯅꯨꯄꯥ ꯌꯥꯎꯗꯕꯗꯨꯗ ꯄꯨꯟꯁꯤꯒꯤ ꯌꯥꯎꯔꯣꯏꯗꯕ ꯅꯤꯡꯗꯅ ꯅꯨꯄꯤꯁꯦ ꯀꯣꯏꯔꯨꯕꯅꯤ, ꯌꯥꯗꯗꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯒ ꯏꯕꯣꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯄꯣꯛꯑꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ, ꯃꯔꯝꯗꯤ ꯅꯨꯄꯤꯁꯦ ꯂꯝꯁꯤ ꯂꯥꯞꯅꯗꯦ, ꯑꯗꯨꯒ ꯃꯔꯝ ꯃꯊꯨꯝ ꯂꯩ, ꯊꯥꯏꯅ ꯅꯨꯡꯉꯥꯏꯕ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡꯅꯤ ꯈꯪꯕꯒꯤ ꯅꯝꯗꯅ ꯂꯩꯔꯛꯄꯅꯦꯅ ꯏꯕꯣꯛꯅ ꯍꯥꯏ꯫ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯊꯣꯏꯕꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯂꯤꯔꯛꯈꯤ꯫ ꯅꯨꯃꯤꯠꯁꯦ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯐꯖꯕꯤꯅ ꯆꯥꯛꯈꯨꯝꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯗꯥ ꯊꯣꯏꯕꯒ ꯗꯥ ꯄꯥꯔꯤꯒꯁꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯗꯥ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯕꯖꯥꯠꯅꯤ, ꯐꯖꯕꯤ, ꯅꯪ ꯆꯥꯛꯀ ꯂꯥꯏꯔꯤꯁꯦ ꯁꯪꯒꯣꯝꯅꯦ ꯅꯪ ꯂꯥꯎꯅ ꯂꯣꯜꯂꯛꯑꯣ, ꯕꯦꯁꯟꯁꯤꯅ ꯕꯣꯔꯥ ꯍꯧꯔꯛꯑꯣ, ꯑꯔꯨꯕ ꯃꯤꯅꯤꯀꯣ ꯂꯥꯛꯇꯣꯏꯁꯦ꯫ ꯀꯩꯅꯣ ꯗꯥ ꯄꯥꯔꯤ, ꯀꯅꯥꯅꯣ ꯂꯥꯛꯇꯣꯏꯕꯣ? ꯑꯩꯈꯣꯏ ꯑꯃꯁꯤꯒ ꯅꯪꯒꯅ ꯇꯧꯊꯣꯔꯛꯄꯁꯦ ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯍꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯑꯩꯅꯒ ꯉꯥꯡꯕꯗꯣ ꯃꯣꯏ ꯊꯧꯁꯥꯗꯦ, ꯃꯤ ꯂꯥꯛꯀꯅꯤ ꯐꯃꯨꯡ ꯐꯃꯨꯡ ꯂꯣꯏꯁꯜꯂꯣ, ꯋꯥꯏꯔꯝ ꯇꯥꯁꯜꯂꯣ ꯍꯥꯏꯕꯗꯒꯤ ꯑꯩꯅꯒ ꯍꯣꯕꯦ ꯍꯣꯕꯦ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯐꯣꯟ ꯀꯤꯄꯦ ꯑꯃ ꯄꯨꯊꯣꯔꯛꯑꯦ, ꯃꯗꯨꯗ ꯐꯣꯟ ꯇꯧꯅꯩ, ꯀꯗꯥꯏ ꯌꯧꯔꯛꯑꯒꯦꯅ ꯍꯪꯅꯩ꯫ ꯑꯩꯅ ꯃꯔꯣꯟ ꯑꯃ ꯃꯃꯥꯟꯅꯕꯅꯦꯅ ꯈꯜꯂꯤ ꯄꯣꯠꯅꯤ, ꯃꯣꯏꯅ ꯊꯤꯀꯥ ꯇꯧꯔꯤꯅꯤ, ꯑꯥꯗ ꯊꯕꯛ ꯇꯧꯔꯤꯅꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯊꯕꯛꯀꯤ ꯃꯤ ꯂꯥꯛꯏꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯈꯜꯂꯤ ꯄꯣꯠꯅꯤ꯫ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯏꯕꯦꯝꯃ ꯐꯛꯇꯒ ꯃꯕꯨꯛ ꯑꯀꯪꯕꯗꯨꯒ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯅ ꯅꯣꯛ ꯅꯣꯛꯇꯅ ꯂꯩꯔꯤꯅꯤ꯫ ꯃꯣꯏꯒꯤ ꯃꯇꯧꯗꯣ ꯎꯕ ꯃꯇꯝꯗ ꯑꯩ ꯁꯥꯎꯅꯤꯡꯕꯒꯗꯣ ꯂꯣꯏꯅ ꯐꯈ꯭ꯔꯦ, ꯑꯩꯁꯨ ꯇꯨꯃꯤꯟꯅꯒ ꯅꯣꯛꯏ ꯄꯣꯠꯅꯤ꯫ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯦ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯑꯦ, ꯑꯁ ꯄꯨꯔꯥ ꯑꯅꯩꯕꯤꯅꯤ, ꯇꯞꯇꯥꯏꯒꯤ ꯀꯩꯁꯤꯜꯂꯒ ꯀ꯭ꯋꯥ ꯑꯃꯃꯝ ꯄꯩꯔꯒ ꯌꯥꯝꯅ ꯀꯦꯅ ꯂꯥꯛꯏ꯫ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯉꯦ, ꯅꯨꯄꯤꯁꯦ ꯗꯥ ꯊꯣꯏꯕꯅ ꯀꯣꯏꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯩꯅ ꯈꯪꯉꯤꯁꯤꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣই ꯅꯨꯄꯥꯅ ꯃꯔꯛ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯏ, ꯑꯩꯅꯒ ꯆꯤꯊꯤ ꯐꯥꯔꯤ ꯄꯣꯠꯅꯤ꯫ ꯆꯤꯊꯤ ꯐꯥꯕ ꯅꯨꯃꯤꯠꯇꯣ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯈꯠꯅꯩ꯫ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯣꯏꯔꯕ ꯅꯤꯡꯉꯦ, ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯦ, ꯑꯗꯨꯒꯗꯤ ꯗꯥ ꯄꯥꯔꯤꯒꯤ ꯅꯨꯄꯤꯅꯦ ꯈꯪꯅꯕꯅꯦꯅ ꯍꯥꯏ꯫ ꯑꯩꯅ ꯊꯥꯖꯗꯗꯅ ꯉꯥꯡꯕꯗꯒꯤ ꯑꯩꯒꯤ ꯃꯥꯡꯗꯒ ꯐꯣꯟ ꯇꯧꯏ꯫ ꯈꯪꯗꯦꯗ, ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕꯁꯤꯡꯗꯣ ꯑꯩꯅ ꯊꯥꯖꯔꯤ ꯄꯣꯠꯅꯤ, ꯑꯗꯨꯒꯗꯤ ꯃꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯇꯧꯕ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯗꯣꯔꯛꯇꯦꯅ ꯁꯥꯎꯒꯅꯨꯀꯣ, ꯑꯩꯅꯗꯤ ꯍꯥꯏꯒꯦꯅ ꯈꯟꯕꯅꯦ, ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯤ ꯃꯇꯝ ꯁꯨꯝ ꯂꯦꯝꯕꯅꯤ, ꯂꯧꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯎꯗꯣ ꯃꯉꯣꯟꯗ ꯇꯝꯕ ꯊꯣꯛꯑꯒ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯕꯥꯅꯤ ꯈꯥꯏꯅꯕ ꯊꯣꯛꯑꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯞꯄꯨꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯟꯗꯅ ꯑꯗꯨꯝ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯗꯤꯅꯦ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯀꯣꯏꯕ ꯑꯣꯏꯔꯝꯃꯦ, ꯑꯩꯁꯨ ꯀꯣꯟꯅ ꯈꯪꯉꯤꯅꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯣ ꯄꯨꯟꯅ ꯄꯣꯠꯐꯝ ꯕꯖꯥꯔꯗ ꯐꯝꯃꯤꯟꯅꯕ ꯖꯥꯠꯅꯤ, ꯃꯗꯨꯒꯤ ꯃꯔꯝꯒꯤ ꯑꯩꯁꯨ ꯏꯄꯥꯝꯗꯒ ꯆꯠꯂꯨꯔ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯕꯨꯅꯦ ꯑꯉꯥꯡ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯨꯒꯕꯅꯣ ꯈꯜꯂꯒ ꯑꯩ ꯌꯨꯝꯗ ꯂꯥꯛꯈꯤꯕꯅꯦ꯫ ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯈꯤ꯫ ꯁꯤ ꯅꯠꯇꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎ ꯀꯌꯥ ꯇꯝꯃꯛꯏ꯫ ꯑꯉꯛꯄꯅꯤ, ꯗꯥ ꯄꯥꯔꯤꯗꯤ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯝꯂꯤꯕꯁꯤ, ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯒ ꯃꯥꯅ ꯈꯜꯂꯝꯂꯤꯕꯁꯤꯒ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯈ꯭ꯔꯕ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯀꯔꯤꯝ ꯇꯧꯗ꯭ꯔꯒ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯅꯝꯗꯅ ꯂꯩꯁꯤꯜꯂꯛꯄ ꯉꯝꯒꯗ꯭ꯔꯥ? ꯑꯩ ꯀꯅꯥꯁꯨ ꯋꯥꯔꯧꯗꯦ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯄꯣꯛ ꯊꯤꯔꯕ ꯃꯄꯣꯛ ꯑꯁꯤꯅꯅꯤ, ꯑꯩ ꯀꯅꯥꯁꯨ ꯋꯥꯔꯧꯗ꯭ꯔꯦ꯫ ꯃꯥꯕꯨ ꯄꯨꯟꯁꯤꯒꯤ ꯀꯧꯅꯔꯣꯏ ꯍꯥꯏꯅꯁꯨ ꯑꯩ ꯈꯜꯂꯦ꯫ ꯏꯕꯣꯛꯇꯁꯨ ꯑꯩꯅ ꯀꯞꯄꯒ ꯍꯥꯏꯖꯩ, ꯃꯁꯤꯗꯒꯤ ꯏꯕꯣꯛꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯔꯦ, ꯃꯣꯏꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯃꯣꯏꯁꯨ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯆꯥꯁꯤꯡꯁꯤꯒ ꯑꯗꯨꯃꯛ ꯍꯧꯈꯤꯕꯁꯤꯡ ꯀꯥꯎꯊꯣꯛꯂꯒ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯅ ꯑꯩꯈꯣꯏꯗ ꯄꯣꯠꯁꯦꯝ ꯇꯧꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯀꯥꯟꯅꯩ, ꯃꯈꯥ ꯇꯥꯅꯤꯡ ꯈꯟꯕꯤꯔꯕꯗꯤ ꯀꯣꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫